punamakta Leifam Paujel Pizari Thongrang Blocks ki magi dagi Manipur da tawriba irang se lungdi nungaite khoi mayam Cachar da leiriba Meitei macha mayam punamak khoi gi I se kari haini kok ta loi ka khalaga hakchang se kari haini mihun se tak tak chunga khoi se kari tawdoi no kamai leidori no khoi se numit humni mari ni sure tumba chaba phadana mafam kharak thare chaba thakpa se aidi sarang na ba khoi yamna khoi gi chaba da mamon changak taba adugi kaino do lifestyle lo huje aduni huje khoina tawri se yam nuaite Manipur da tawri ba khoi irang se khoi gi Meitei chinaw I mari amatani chinaw mayam da sokpa hatpa tuppa tawrak pa se yam nuaite ado yamna nungsiba lamdam ni yamna peaceful oiba lamdam yamna fazaba lamdam asida ngasi hujekti maina chakna hujek lamdam ase Manipur is burning hadri lamdam asida maibun ngata ure mai ngata ure maigai mari maigai punamakta khoigi yam sathina khaidi nungai taba paw mayam taba phangi ado yam nungai te Cachar da pouba khoigi Meitei macha ma oina yam nungai te adu singdo yekbada tabada ado akhoi maigai dagidi akhoi sigadidi akhoina lakpa ngamdrabasu moral support yam phajana tawjari Meitei chinaw singi damakta moral support tawri amasung social media kaika da yam phajana support tawjari ado fake news fake propaganda di akhoi tawjade adungba posai da akhoi yamna against leijai achumba paudam achumba posak ado achumba news ado mayamda tamgadabani mayamda adu share tawgadabani achumba do karino kamaina hawkino adu mayamda khangan gadabani ichina mayamna su khangan bio akhoi gi India gi news channel ati atopa akhoi gi platform national media platform mayamda ado ngasi je akhoi uje borak museum da lakpani borak museum da ngasi akhoi Manipur dagi Guwahati da sat kadaba Guwahati da sat pa du loiga tour tawruba akhoi gi ichina kundra khak akhoi gi mai don kai ga su lo yawre kundra khak se makhoi se Manipur da hanba ngamdana kaino da ka silchar da halakpani do silchar da halakpa siga laigi haibat mafam se thirakpada atei mafam se leiraktabana akhoi da ingonda inaw mona paw phawraga yam amta kaino mateng pangbe moigi leifam safam se amta sinbi waina hairakpada aina ngasi akhoi gi nungsiraba oza rajamani ma ki matengna khoi borak museum da thamduna khoi gi Meitei chinaw punamak se yam phasana hujik lehore mayam su video da ubigani ado mayamna su angam mathakta mateng tawina se Cachar gi chinaw mayamna onsi akhoi gi Meitei kaino Manipur dagi lakpa akhoi gi help pamba akhoi gi Manipur da hanba ngamoidaba kamu singda mayamna angam mathakta mateng tawse akhoi gi Cachar gi chinaw singna kaino isamak lakpa ngamdasu akhoi gi physical oina help tawba ngamdasu moral support pc amana amada any ayaba mateng do angam mateng do pangmina se ado mayam asini mayam punamak huje punsin bai matamni unity oina leisi akhoi punamak Meitei macha khuding mak unity oina leiraga punsin laga akhoi leibak ki damakta lepina se frai akhoi se akhoi gi lup tagi all assam Manipur association amyagi maini da koni ai amyagi president ni masina mana ex president masina vice president masina general secretary ado akhoi jina akhoi na rosan da maunda ai kola khodi magi mana na akhoi se hau mujali masina sunna na sibu akhoi gi fasin bokong jab ado masida masida akhoi gi university masaka la saka limit khai nei sida ani changa da ba amadi ani kolam tawla na lu no khore face of the area la asida bola meja aduga asida any problem ta kusin do adum akhoi da akhoi gi oja su nei ne akhoi su nei adum paw paw khobi ro ado masigi gi ma hum se akhoi am mai gi yam se mo hom ni si akhoi mai gi la ba ko ha gi le ba akhoi gi akhoi museum ni si akhoi gi masai kuti mak plan ta ni akhoi gi lan sina ki thap masai kuti mo hum se akhoi bijak to mo gi si hum se bra museum ni se akhoi gi Meitei gi na asa apat to ina si hum se am se hom ni aduna akhoi mai ni jo hum se le ai hoda la kai na khale si hum se le ai gi le ba ko sa hum se ado mayam hum se lakpada ai awar ba kya nam su lam se la pin ko baro ba de lam khara akhoi bon tera ko si hum si khara di man change ka gi se gi men town de ado masina di se ko ni kai gumba by chance kai gumba irang se ji koi tholo he na lai di haji ko ki
ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯉꯔꯥꯡ ꯃꯣꯏꯒꯤ ꯑꯦꯗꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯤꯁꯇ ꯂꯩꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒ ꯉꯔꯥꯡ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯃꯈꯣꯏꯗ ꯑꯗꯣ ꯃꯁꯤꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯤꯡꯒ ꯄꯨꯜꯂꯒ ꯃꯁꯤꯁꯨ ꯃꯤꯇꯤꯡ ꯑꯃ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯣꯏꯅ ꯄꯤꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯟꯅ ꯍꯧꯔꯣꯏ ꯂꯥꯟꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯁꯥꯏꯠꯇ ꯂꯩꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯅꯤ ꯈꯜꯂꯤ ꯁꯤꯇꯤꯗ ꯂꯩꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯥ ꯂꯩꯕꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯏꯃꯥ ꯏꯁꯤꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯈꯤꯇꯪ ꯋꯥꯔꯧ ꯄꯧꯔꯧ ꯇꯧꯗꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤ ꯁ꯭ꯋꯥꯏꯁꯤꯒ ꯀꯩꯅꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯤꯌꯥꯔꯇꯦꯀꯔ ꯍꯥꯏꯕꯗꯣ ꯐꯥꯎꯟꯗꯔ ꯑꯩꯒꯤ ꯃꯤꯡ ꯍꯧꯔꯣꯡꯕꯝ ꯔꯥꯖꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯂꯨꯋꯥꯡꯈꯨꯝꯗ ꯂꯩꯈꯔꯦ ꯂꯨꯋꯥꯡꯈꯨꯝꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯃꯤ ꯑꯁꯤꯗ ꯌꯥꯝ ꯍꯣꯡꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯑꯁꯥ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡꯁꯦ ꯑꯩꯗꯤ ꯇꯦꯂꯤꯐꯣꯟꯁꯦ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯩ ꯑꯉꯥꯡꯁꯨ ꯏꯆꯦꯁꯨ ꯇꯝꯕ ꯑꯗꯨꯗꯤ ꯊꯤꯟꯈꯤꯕꯒ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯑꯣꯏꯗꯅ ꯂꯧꯊꯣꯛꯄꯐꯥꯎ ꯌꯥꯗꯕ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯝ ꯈꯔ ꯂꯩꯕꯗꯒꯤ ꯈꯣꯡ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯇꯒꯤ ꯑꯉꯥꯡ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯁꯤꯃ ꯈꯣꯡꯒꯤ ꯋꯥ ꯑꯣꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯣꯏꯅ ꯁꯨꯝ ꯇꯥꯔꯛꯄꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯠꯄꯁꯨ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯁꯨ ꯊꯦꯡꯅꯈꯤꯗꯕ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗ ꯑꯩ ꯆꯍꯤ 30ꯃꯨꯛꯇꯤ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯩꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯥꯟ ꯇꯧꯅꯈꯤꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯑꯋꯥꯕ ꯊꯣꯛꯄ ꯐꯪꯈꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 18 ꯖꯨꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯐ꯭ꯂꯦꯛ ꯃꯥꯔꯆꯀ ꯂꯥꯎꯔꯒ ꯑꯋꯥꯕꯁꯤ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯩꯔꯦ ꯃꯄꯥꯟꯗ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯈꯪꯗꯦ ꯀꯣꯏꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯐꯥꯏꯔꯒ ꯂꯩꯗꯣꯏ ꯍꯣꯇꯦꯜꯗ ꯂꯩꯕ ꯍꯥꯏꯁꯦ ꯍꯣꯇꯦꯜ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯋꯥꯡꯕ ꯃꯤ ꯑꯃꯃꯝꯗ ꯂꯨꯄꯥ 1,000 ꯀꯅꯥꯅ ꯃꯤꯅꯤꯠ ꯁꯤ ꯍꯥꯏ ꯉꯝꯗꯦꯕ ꯏꯔꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯖꯥꯎꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯖꯔꯒ ꯑꯩꯈꯣꯏꯗꯤ ꯕꯔꯥꯝ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯃꯃꯥꯡꯗꯁꯨ ꯑꯁꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯤ ꯈꯔ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯕ ꯌꯥꯕ ꯑꯩꯅ ꯊꯤꯒꯠꯂꯛꯄꯗ ꯑꯁꯤꯒ ꯇꯧꯔꯁꯦ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡ ꯃꯌꯥꯝ ꯇꯥꯟꯅꯖꯔꯒ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯦꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯃꯤꯟꯅꯗꯅ ꯃꯇꯝ ꯈꯔꯅꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯕ ꯃꯩꯕꯨꯗꯤ ꯐꯪꯅꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯕ ꯃꯐꯝ ꯅꯧꯅ ꯀꯣꯛꯊꯣꯔꯛꯄꯒꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯔꯗꯤ ꯁꯥꯅꯤ ꯑꯗꯨ ꯋꯥꯃꯤꯟꯅ ꯇꯥꯔꯦ ꯑꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯃꯣꯖꯥ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯈꯨꯂꯦꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ 100ꯃꯨꯛꯁꯦ ꯃꯣꯏ ꯂꯩꯔꯦꯕ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏꯁꯤꯗꯤ ꯁꯤ ꯂꯤꯄꯤꯌꯥꯅꯤ ꯁꯤएस ꯃꯥ ꯍꯥꯏꯕ ꯍꯥꯏꯁꯦ ꯈꯔꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯛꯈꯤꯄꯨꯔꯣꯝ ꯂꯩꯕꯗꯩꯁꯨ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯒ ꯀꯔꯤꯝ ꯇꯧ ꯉꯝꯃꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯛꯄ ꯌꯥꯔꯝ ꯂꯥꯟꯗꯣꯔꯤꯁꯤ ꯃꯌꯥꯝꯒꯤ ꯈꯨꯟ ꯃꯌꯥꯝꯁꯤꯒ ꯃꯣꯏꯅ ꯂꯥꯛꯄꯒꯁꯦ ꯍꯦꯛꯇ ꯉꯝꯃꯣꯏ ꯑꯩꯈꯣꯏꯁꯤꯒꯤ ꯃꯌꯥꯏꯅꯤ ꯁꯣꯝꯗꯁꯨ ꯃꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤ ꯃꯩꯇꯩꯅ ꯀꯤꯂꯣꯃꯤꯇꯔ 3-4 ꯁꯥꯡꯅ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯏꯗꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅꯦ ꯌꯥꯝ ꯑꯦꯂꯥꯔꯠꯇ ꯂꯩꯖꯔꯤꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯈꯣꯏꯅ ꯆꯥꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯦ ꯅꯧꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯐꯝ ꯅꯨꯡꯉꯥꯏꯔꯣꯏ ꯍꯤꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯋꯥꯕꯁꯦ ꯄꯨꯟꯅ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯁꯤꯟꯖꯕ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯑꯁꯣꯝꯗꯩꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯗꯩꯁꯨ ꯈꯤꯇꯪ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯨꯜꯂꯒ ꯑꯁꯤ ꯇꯧꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯁꯤ ꯈꯔꯅꯤ ꯂꯩꯃꯤꯟꯅꯕꯁꯤꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯐꯦꯠ ꯑꯁꯤꯒꯤꯗꯤ ꯁꯣꯏꯗꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯎ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝ ꯄꯨꯟꯕ ꯍꯥꯏꯁꯦ ꯈꯔꯁꯨ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯈꯔ ꯁꯨꯝ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯏꯃꯥ ꯏꯕꯦꯟ ꯅꯨꯄꯥꯁꯤꯡꯗꯤ ꯈꯪꯗꯦ ꯑꯗ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯄꯥꯟꯗꯒ ꯆꯠꯄꯁꯦ ꯁꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯗꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔꯅꯤ ꯁꯤꯒ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯋꯥꯡꯁꯣꯏꯕꯝ ꯏꯝꯐꯥꯜꯗꯒꯤ
mapal lamda koi suti matam ni koi se na laikai ni mayam pas to koi jero ni smile irang polkani ni khangdam ni na anu lambi da pautara hando irang to yam kana rai jum mai thaba mi si ga mi si na ka sina ban dagi chang koi yadre na pau la ko dagi koi si mathang mathang pau phang na jana koi gi barat museum ki sinbi lambi ni biche nau sing sang ko sang gi student and the president with the Pong Jadana Pisi Amiagi, President of Pong Jadana Pisi from Sida, Mayamsi, Matanghagi, Lainabagi, Cindy Lambidana. Only be Yamsu Buddha, I have sung Yona Kuipu, the Nunga of Poggi. I could make say a crazy Amakatani Hibagi, Mong the Matin Pong Bibagi, and the Tim the Jarakan tu ikut je, tidak pian bama, lam dagi yum dagi lang lah, ikut awak betul, panghan deh, yang menunggai je, matang kesu, ikut impal kesu, semua awak nak tamu tamu nak pun maten pang ngam bawa je, ada mayam nak tahu bila besi pun sih kau nak apa kau jaroi, ikut sendiri, tak sih nak. Ya, free.